Momita Singha na fanglakre Rubaru Miss Supermodel Worldwide India 2021. Kasar gi bontarapur khungang da pokiba Momita Singha na fanglakre Rubaru Miss Supermodel Worldwide Contest 2021. Rubaru Miss India Elite Beauty Pageant ase August 29, 2021 da loisin ki bani amasung program ase City Park Resort New Delhi da pangthoki. Ijat lairaba mingthol amadi crown ase Manipuri nupi singi manung da mahak na ahan bani atai crown kaya contest kaya phagbi leiramgani adubu Rubaru Miss India Elite ki oina di mahak na ahan bani. Mahak on the ijat lairaba luhup ase hana phangkhrabi amadi mamanabi kaya na upiki. Function adu da saknai raba misak kaya punki kudam moina Maitri Molani chengba hairiba function asida Momita na Miss Fashion Icon 2021 Special Award su laurakhi. Mahaki success asina tungda lakadaba contest kaya da mai pak laba yai haibagi thajabani. Mahaki mai pak pa asina future opportunity kaya laklagani. Mahak na India gi oina international modeling competition kaya da saruk yabagi khudong chaba laklagani. Momita Kasar district ki manung chanba Sonai constituency ki manung da Lakipur gi khapang na laiba bontarapur ko khungang asida pokpani mahak khungang asida pokrabasu mahak Delhi da lairaga lairik laisu tamlaki mahak medical science tamlibini amasung professional modeling oina su thabak tawi masita ratara mahak athlete amasuni amasung blue belt karate champion suni mahak masak phajabaga loina da 5 feet inch wangi mahak na body fit oibagi tamak regular hakchang sajen tobaga loina na yoga pangthok I hairi mahak piklingai dagi manglan wanglakpini modeling ki lamdang da Elisa Rawat amadi Anjali Rawat ki guide makada tamjarakpani mahak student amadi modeling oibatana tana social activist amasuni mahak na Pratishta Foundation ko ba amaga khusam naraga lay amasung upay lejadaba opportunity wat pangang singda free education PB Momita na handak panglakliba pageant asigi matang da hairagadi Miss Supermodel Worldwide haise yamna chaoba amasung yamna wangna saukhalakliba international modeling competition makhalamani South Asia gi oina South Asia da base toraga loina South Asia dagi origin oiba international modeling hand ki program sinba organization ni masigi under the pangthokpa event sing Miss Supermodel Worldwide organization na handle tawbani masi Rubaru group ki sapsi diari ni international figure da Miss Supermodel Worldwide ase Rafa Khongam koba Thailand gi nupi amana phangkhre chaoba organization asigi under the Rubaru Miss India Elite ase pangthokpani maram masina Rubaru Miss India Elite ase national beauty pageant oire masini handak Momita na phanglaki base India da asibu Sandeep Kumar koba entrepreneur amana 2004 la pusalaki bani organization asigi chatna bi oina India da ahen bi tabasingna international gi oina Miss World khanbada saruk yaba yagani Momita na handak phanglaki ba izzat asida magi poknapam khunggangda yamna haraubu phongdoknakre nupi ama oina mayam gi mangda ahen bi ama oirakpa haibase araiba wanate Miss India oigera Miss World oigera masi achieve tobagi dabak sak amadi style tana yade masagi oiba tongan ba talent hai singba lairik kupna khangbasu mathau taba machak amani video yengbi bagi damak thagasari